Manipur top channel gi mekai gi Thadou inpi Manipur apex body of the Thadou tribe in Manipur gi Joint General Secretary Thadou inpi Manipur team gi Mangau Thadou no kuik pi na Thadorakpa media release ang katang mem na thamjagi tendang na mem na thamjagi han mamok da Kuki militant singna Thadou identity amasung cultural heritage ta persecution taukiba akan mamong na condemn tarakli Thadou inpi Manipur team na ahan mamok da historic event oiba Assam State Hun Thadou Cultural Festival 2025 invitation bu taram okpaga loinana congratulate tawbaga loinana Thadou inpi Manipur gi mekai digi thamoi singna nunglukpa amasung organizing committee da ahan bamak da ulakli Assam gi Guwahati gi manungsanna lakli pi April gi tangmari English ngani gi kunga mangada sidul tawriba pangthokadoriba hariba festival sida team gi delegation saruk yagadori Thadou cultural identity da steep opposition oiba team gi mekai digi yamna deeply concerned oiba ga loinana masana Assam based suspension operation haijaba su kangu ki militant group Manipur gi su group singa ling rangani haina thajaba nexus singi mathakta authorities sing investigate tawbina bagi damakta hariba Kuki National Organization KNO gi makoi gi manungda leiriba Kuki Revolutionary Army KRA Kuki Liberation Army KLA particularly makoi singi mathakta authorities sing investigate tawna bagi damakta wafam pali loinana United Kuki Defense Army UKDA Kuki National Front KNF creation tawbada yaromgani haiba thajaba wafam yauna maru oiba nola moina Kuki amasum Thadou si makoi sing si tongana scheduled tribe as lista Assam amasum Manipur da separately recognized taw haba wafam supali loinana hariba media release asidasu haukiba English singa maga samapan ga maudra ni thoida Kuki Thadou conflict adu amuhan ningsing laduna yamlaba Thadou gi praja kayama minung silaitana khat khiba singadu kawngam duna leidi haba wafam yauna pali loinana tentak na lusilak per statement asumna supali hariba Thadou hariba group asi mangsilaglaba ethnic group of people na haba loinana Thadou asi Kuki nati natragana Kuki gi makhada leiti natragana Kuki gi part amasunati makhoi asi tongan separate amasum Kuki singdagi independence entity oiba mani haipa wafam supali amaramdana singlai pari wana thagalakpa live video amada mai kanbigi saktam amada karongan bukhumna share tarodana kaksing 80 islinau singna mai kanana bakana honare bu wafam yauna phungdorakli Manipur top channel gi mekai digi maru oiba pausing myamna thamjari hanbada RPF na ikai khumna bu utpaga loinana awaba phungdorakli sei sigi March kunga manga Indian Army masu makoi gi proxy ga thengnaba mayok na lanpham amada KYKL gi asang miyam gi yawol gi lanmi MYL Pathau Lieutenant Angom Sanatomba Allies Ingo sei kunthra gatere apukpi gi minglei khidraba A Chandramani phayeng mayai lekai amadi Pripak Pro gi maru Lance Corporal maibam nauktonba Allies nat ngak pasai taragnipan apukpa mati apokpi leikidraba Hemanta amasum maibam ongbi Hemabati Sharomakha lekai athobani sina imaleba ki damak thawaina ponta pikre athobani sigi maphamda ikai khumna bu utpaga loinana awaba phongdok siri haina RPF ki assistant secretary publicity bangkim na thadorakpa sirol aman haidi sirol asin hai athobani na ninga naba laitana Manipur gi ningtam lantheng na thawai katkiba sibu yowol gi ikai khumna bu utuna RPF na awaba phongdok paga loinana laikhidraba athobani gi imung manung sagai na tei marup mapang singi awaba dasu RPF amasu masigi lanmi sanglu PLA na saruk yazari loinana laikhidraba athobani gi thawaina Manipur imagi tampak ki ing singna pothabu oirasanu haina sirol asina makha tarakli amaramdana scientific farming gi workshop pangthokri National Organic Farming ki matangna Manipur Seva Samiti amadi Seva Bharati Manipur nga si Imphal East ki Harau Rauda leiba Rajari Bekesandra Scheme Development Center da nomagi oiba workshop ama pangthokre Environmental Engineer Laisram Gokul Chandra Resource Person oina pangthokiba workshop aduda Imphal East amadi Imphal West dagi lakpa mahairoi punna saruk yakhi Natural Farming ki kanaba sandun hairaduna Kutumba Awakening Family 60 Manipur Pranantagi Sanjoksu Oiriba Gokul Chandra nangasigi workshop yakiba mahiroi singadura chemical farming gi mahutta isa isa na ngamjaba thakta natural farming tawnaba puning thorki
Training sing aduna matau kramna santi sanjung amadi mana masingdagi sel tingdana har semgani habigi matangda practical oina Razari Bekesandrana Skill Development Center asida laiba integrated farming da field tour amaga loinana santongna taki Gram Bikas Manipur Prantagi Sanjojak oina Thaou puriba Guru Aribam Sarasar manangasigi workshop the yauki ba training singaduda natural farming tawduna sentuk laiba misa ama oibadana tana wata padaba Manipur samas ama oigani habigi matangda santongna hiki Mahiroi sing tagi oiba workshop asi sinbagidama ngasi yaukiba training singna nungaiba amadi thagatpasu Seba Bharati Manipur amadi Manipur Seva Samiti gi thaumi singda fongdoki amaromdana Ole Wangkhai mayumda Sidarbuk University na Honoris Causa Doctorate Award pirakli Ole Wangkhai mayum na khunai drug na laisuraba singidama hotnariba thaudang makoibu phagat hananaba hotnariba masumadugi layengda magi kathokbu sakhangbibo oina Sidarbuk University na Honoris Causa Doctorate Award ngasi pirakli Masigi lemjene oiraba sakhangbiba si mahakna hanba leitana Manipur drug ta laisuraba anabigi mayukta magi hotnazamana masumiyamgi pukning wakhal mental health fagat hanbada magi thaudang bu sakhangbibani Padmayawadi marks Realize Rehabilitation Center RRC gi founder ama oina mahakna magi punsisi miyambu drug nisadi ki nanthokpa amadi thadokpa ngamhanbada katholaga laklaba miwemani magi RRC hariba center sida medicals detoxifications, psychological counseling, skill developments, rehabilitations, assessment, drug addiction, recovery, outpatient care, amasum psychotherapy, aftercare service, family counseling, addiction treatment, amasum management of relapse prevention kharasi panmai. Magi center housing inkalakliba na hasingda smartphone da laisu hengalakliba singi digital programs paikali. Ole masama ki drug tagi lapthorakpagi Wari simak masagi amadi miyamda para ama oina lawbu yaba oidi magna drug sisinarigi matamda rehabilitation center singdagi kiarak senthorakraba misangni haujikti drug tagi mapung phana lapthorakpa sahi tara mapung pharaklaba sitadi maaksi drug tagi lapthoknaba natragana thadoknaba honaba singidamakti mamal yamlaba advocate amani haina lawbu yai magi thaudang sina khunaida drug tagi mipung kya punsi kanma ngamkhibadana tana miyamna drug sisinaba miyoi singbu tathi tawoina tawiba lana lawbiba singdagi su yamna phajana hanthan mangamli Honoris Causa Doctorate Award si magi honazamana duga khunaida piriba magi afaba sapu amasum leba khunaigi tangai phadraba thaudang ama oiragliba drug tagi lapthokpa haibasida addiction recovery gi kan maye hena laklari Sakhangbiba sina olena sangshiliba khongjang as hena mapangal kankhatlani aduga drug addiction bu thengnabada minungsi phaningbagi wakhalamadi drug charuraba singbu thadoknaba hunabigi tanja amamuk pibiba haibisisu tangai phadabadu hena mek singale haidinasu paus makhatana fongdorakli Makasa tarak poina paunikol pause ki editorial memni special content maina memna thamjagi sajibu gi nongma panbada sairauba mitai maite gi sai howa Maitai singi yamna maru iba numi nama oiriba sajibu gi nongma panma sairauba numina lakpada Manipur gi miyamna pausi isna yepa pauzal pizari sajibu gi nongma panma maitai singi sai hoba numina sina lakpada lamdam sida thokwaningdaba thaudok kiya ama thokliba si makhatana thokdaba oirasano maitai singi sajibu nongma panma sairaubada masin maupa oiba singda masi masalna magi makhura mapa maruoina Piba singda mayu maikai pankraba ningol singna ngamjaba khudol tamduna gepa mangol nijaba si yamna nungsikraba mani masina ningol piba tatna thana tri haibadu takli numitsida saradu koi semduna thongal thadoktuna madi lining thauda sana thaknaba sing katlaba matungda thong thaktuna sanai matangsida mamangai gi wapam ama ningsinglakpada serauba numit insang hawi mathel haiduna isai oina phawbu saknai Numisida sak toklaba matungda sing kaba madi atei kumai harau kya masu pangtongnai maitai singi sai hoba sajibu gi nongma panma numida si Manipur gi mafam kya na pauktakna pangtoktuna sai khudingi lakli numisi harau kya ma phongtokna duna nungsi sanaba gi thaudang si yamna phai numisina lakpada Manipur gi miyamda mamang saida thengna khiba thoning da thaudo watokpunamak amung hana makhatana thoktaba oirasanu haibaga loinana tungda lakadaba punsida wata padaba punsi ama mipung kuding oirasano mipung kuding nungsi sanana hingminaba oirasano maitai singna sai hobagi thauramasi sai amada ahumlak pangthoknai ahanbada अंग्रेजी की कैलेंडर की अहौब नुमित जनवरी तंग अमदा न्यू ईयर डे हाइदुना पांगथोकनबदा पांगथोकपा अमा
ꯑꯅꯤꯁꯨꯕꯗ ꯒꯧꯔꯒꯤ ꯆꯩꯔꯥꯎꯕ ꯍꯥꯏꯗꯨꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯦꯄ꯭ꯔꯤꯜ ꯇꯥꯡ 13 ꯅꯠꯇ꯭ꯔꯒꯅ 14ꯗ ꯄꯥꯡꯊꯣꯛꯅꯕꯗ ꯌꯥꯎꯁꯤꯟꯕ ꯑꯃꯁꯨꯡ ꯑꯍꯨꯝꯁꯨꯕꯗ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕ ꯑꯁꯤꯅꯤ ꯃꯩꯇꯩꯗꯤ ꯆꯍꯤ ꯑꯃꯒꯤ ꯊꯥ 12 ꯂꯩꯕꯁꯤꯗ ꯁꯖꯤꯕꯨ ꯊꯥꯅ ꯑꯍꯧꯕ ꯑꯣꯏꯕꯅ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯆꯍꯤ ꯍꯧꯕꯒꯤ ꯊꯧꯔꯝ ꯆꯩꯔꯥꯎꯕꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏ ꯍꯥꯏꯕꯁꯤ ꯉꯁꯤꯗꯤ ꯃꯩꯇꯩꯁꯤꯡꯅ ꯈꯟꯅꯔꯛꯄꯗꯒꯤ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕꯗ ꯆꯩꯔꯥꯎꯅꯔꯛꯂꯤ ꯃꯗꯨꯅ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯅꯁꯨ ꯅꯨꯃꯤꯠ ꯑꯁꯤ ꯁꯨꯇꯤ ꯑꯣꯏꯔꯛꯈꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅꯗꯤ ꯅꯨꯃꯤꯠ ꯑꯁꯤ ꯒꯣꯚꯔꯟꯃꯦꯟꯠ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯌꯔ ꯑꯣꯏꯕꯅ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯁꯨꯇꯤ ꯑꯣꯏꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯖꯅꯋꯥꯔꯤ ꯇꯥꯡ 1ꯗ ꯄꯥꯡꯊꯣꯛꯄ ꯅ꯭ꯌꯨ ꯏꯌꯔ ꯑꯃꯁꯨꯡ ꯑꯦꯄ꯭ꯔꯤꯜ 13 ꯅꯠꯇ꯭ꯔꯒꯅ 14ꯗ ꯄꯥꯡꯊꯣꯛꯄ ꯆꯩꯔꯥꯎꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯄ ꯆꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯈꯟꯅꯕ ꯆꯨꯝꯒꯅꯤ ꯍꯥꯏꯕ ꯄꯥꯎꯅꯤꯡꯈꯣꯜ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯑꯗꯣ ꯇꯦꯟꯇꯛꯅ ꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ